Hi guys, so welcome back to another video. Ngasigi videos di mayam isa na pile choose tawig option layer. I will jump directly to the video. 2026 se haugadawre ko anoba chahi lakadawre anoba chahi na lakpasida isagi oina kari aphapatta pige kari advices laike haibage ba general reading ama isa na pokpa numit ki matungin na ngasigi reading se tawdoine. Video will be very raw and unedited, uncut oina adom mathang haidi changshan doine. Ado ahanbada akhoi first day of the week ko Sunday hariba numitida pokpiba ichilinaw singi oina 2026 ki damangta kari pige habado akhoi ngasi yengadoine. Ahanba Sunday ge ba video se hawrse ko. So ngasigi reading sige damangta same pile same decks use tawgani ko numit loinamak kya adum general oiba reading oigani 2026 sida kari aphapatta pige habadugi matangda ko. Queen of Wands hariba card se thole Queen of Wands hariba card gi matungina 2026 hariba chahi sida Sunday pokpi bechilinaw singi oina career gi matangda isa se khongpham hena chetna lepa ngamba gumba isa se kai haini career da growth lakpa ya bagi natragana career gumba settle tawbidru bechilinaw singi oina career da settlement phangba ya bagi career da some sort of achievement phangba ya bagi isa na hotna jabagi matungina isa gi career gi eba achievement khare advance oiba jaga da changsin bagi aduga career settle tawbidru bechilinaw singi na su career either settle tawnabagi clear oiba lambi ma phangba ngamba natragana settle tawbagi possibilities to 2026 hariba chahi sida piyeboko Sunday pokpiba ichilinaw singi oina. Mathangda Ace of Wands ko mostly career gi oina thole so Sunday pokpiba ichilinaw singi oina isa se 2026 sida CC tawge haibagi career gi planning mema masu hanadagi tawraga leibisu male ko ado isagi oina career da grow tawba yabagi advance oina changsan bangambagi and then isagi oina career da settle tawba yabagi possibilities fawba lei habanina 2026 sida isagi career goal se phajana jaga amada focus tawbiraga utilize tawbiroba isagi haija singjaba skill talents potential meyam se puthokpiraga career sida phangba yaba achievement se phanghona ba hotna biro haiba advice se hanbada main oina career gi oina thoebako Sunday pokpiba ichilinaw singi oina. Mathang sida The Whale hariba card se thole ko sigi The Whale hariba card chi matungina 2026 hariba chahi sida Sunday pokpiba ichilinaw singi oina isagi oiba isana thaba ma tawgena khama matamda isagi nungda khanjaba wakhalon habadi isana deeply AIC thabak se taw matamda sigi decision la chai lawarga di hena phani sigi thabak se taw matamda sigi wakhal sina hena ingonda chanai natragana si tawri hena phani hena isana khanjaba wakhal do isagi intuition hai tare ko isana sina phani khanjaba decision to the base start tawga chatpiyo 2026 hariba chahi sidi mige khandrigaida isagi hana khanbiyo ba Sunday pokpiba ichilinaw singi oina ko Sunday pokpiba ichilinaw singse isagi oina adum hoi kitang maching phattaba sauganba khotpa khara leitaragasu migi damakta yam khangalle ko ado 26 hariba chahi sidadi isagi hana khanbiyo just prioritize yourself first haiba advice se card gi phange ko mathangi card ta 2026 hariba chahi sida Sunday pokpiba ichilinaw singi oina isa se mingondagi expectations yamna thambigano ko habidi relationship kumba friendship kumba da isana migi damukta CC tawge haina plan tawbudi ai but mina isagi damukta CC tawrakani haina mingondagi phana naknaba mi taraga so expectations samjan baje expectations je isa je haidi expectation no meet tawraktabagi disappointed oiba sad oiba ningam daba natragana mingon yam haina trust tawrubagi isa se thajaba mangba gumba adugumba khara thengnaba yai aduna yari gai mingon da expectation tawdabida isagi best level da isagi phana ba hotna biu hoi relationship kumba friendship kumba da trust yaudragadi any strong bond amta form tawba ngamde ko tawbatabu trust tawragasu mingondagi yamna expectations tawbiganu haiba advice se card gi phange ko haidi yamna naknaba mi taragasu isana expect tawbodo mit tawba ngamaktaba yaeba mina aduna expectation gumba se yam tawshanbigano mingondagi. Next, the Ten of Cups hariba card se thole ko Ten of Cups hariba card chi matungina Sunday pokpiba ichilinaw singi oina 2026 hariba chahi sida isagi oina nungsinabagumba panthungguma yauba yabagi habadi either isagi marriage kumba natragana marriage mak natragasu
engagement gumba natragana relationship ama punsi na soidre kain haiba type of relationship ama settle tawba phangjaba gumba or hana dagi relationship ler pa chili naw singi oina marriage gumba natragana engagement gumba relationship to give a fulfillment gil jaga ama da junction bangamba and then single oi bi chili naw singi oina settle oi ba yaba tung koina chamina ba yaba partner ama phangbagi mawong adumaina uiyeba ko 2026 haiba chahi sida men card amatanga draw tauge ka Sunday gi oina video se yam sangagadi ai part ani thokna dum thagacharake ko last but not the least the string hariba cards ki matungina Sunday pokpi ba ichilinaw singi oina 2026 hariba chahi sida isagi lakse dum more than average and then average from the chatkani ko haidi daw thum gi matangda isa se daw se dum lei taragasu yam hena isagi favor da leiba oiro taba matang dum yarakani ba haidi daw sunya ya jabra habasu na taba but daw yara bra habasu na taba adum average oina moderate oina leiba do adum aina oini tawbadabu any situation ama isada thoklapa matamda or any issue ama thoklapa matamda adu do overcome tawba ngamnaba handle tawba ngamnaba string to the isada pirakani ba kwa adu duga kay haini ngasai yam hena daw yam yaba adugumba level makti oiroi but isagi oiba any issue mo overcome tawngam na ba natragan any situation na mo overcome tawngam na ba string to the card na dum piye ado dum matam gi oiba overcome tawngam na ba string to the pirakani haibane ba kwa finance ki oiba matang na last card amatang yengse finance ki tholak tabase nungai ti ba ko pile sorry Sunday pokpi ba chilinaw singi oina so finance dum moderate oina average oina leigani sorry pile dum khan gi bigi pile dum chatle Sunday pokpi ba chilinaw singi oina isagi oina financial term da ko paisa nung sagi matang da isa se dum paisa lakpaga chatpaga adum average oina leiba yam hena su flow leiba su oi haidi yam hekta extra oina flow leiba su oiroi aduga hekta watpa su oiroi dum balance ama equilibrium ama maintain tawga chatkani aduda isana haija singjadana saving gi ka tawba ngamnaba hotnaragadi hena afaba oigani ba ko ado finance ki matang sida dum haidi flow watpadi oiroi balance ama equilibrium ama maintain tawba ngamba oigani na haye ba ko sina main card laikre ko hojik oracle card rom da la ase Sunday pokpi ba ichilinaw sing oina kari energy advice laige habado ko so sigi oracle deck se aina nauna chen bane sise gods of India hariba theme sida based of oracle deck ne ba ko Buddha hariba card chithol eko si card chi matungina 2026 hariba chahi sida Sunday pokpi ba ichilinaw singi oina afaba oige adagi hena chawkhatpo oige hai taragadi ko isagi communication skills kumbada focus tawbiyo isana pambase isana kaino maningzabase dong ngahak tuda hai horaga isagi apambado achieve tawraga achieve tahawna ba hotnabiyo ba haidi mina kai khankigadage mina kai ningkigadage na dumaina khallaga lerega isagi apambase phongdo odragadi isada kona ningamdaba regret lakpe ai baduna isagi apambasna hana mang thabiyo isagi aningba apambase phongdo ga chatna ba hotnabiyo haibe advice se card tai phange ba ko next Hanumanji hariba card cha le ko sigi card chi matungina 2026 hariba chahi sida ko ngasai aina haijabado like Sunday pokpi ba chilinaw singi oina isana any situation ama lakpa matamda or any issue ma lakpa matamda overcome tawba ngamnaba strength se isada dum pirakani ba ko aduna isana dum isorda thajaba thambiyo isada thajaba thambiyo and then phanamna negative oiba issue ma thoga su or kitang achauba oigera macha agera issue ma thoba matamda isana isabu thajaraga haitare ko isana isada trust tawraga isagi kai haini solution ama manungdagi dum tholakani ishorna soyanamaki guide tawrakani have advice se card tai phange ba ko last koi relationship and love life kidamakta Sunday pokpi ba chilinaw singi oina card ama ani draw tawjage patient ko so sigi patient hariba card chi matugina Sunday pokpi ba chilinaw singi oina isagi relationship kumba love life kumba da phajana isagi thamoi shenga loyal oina committed oina focus tawbiyo ba ko relationship and love life haibase sisida hoi laithokna lawba mi sudum leiramgani but kitang isagi na di 2026 hariba chahi sida di kitang serious oina lawbiyo like pour your heart and soul into your relationship and love life haye ba ko
Sunday gi oina roiba card ta calling in your soulmate ko singa sa aina relationship ki matang na haizaki bado Sunday pokpi bai chile now singi oina 2026 hari ba chahi sida isagi soulmate tuga hadi isagi relationship laiba partner duga love life ki oiba marriage kumba natraga engagement kumba gi goal ama achieve tawba ngamba and then kai haini isagi oina like relationship laitaba single oibi bo oiragana settle tawba yaba partner ama phangba yaba possibilities lai haido adugi energy se sigi card sina su pi buko so sida Sunday gi loire Sunday pokpi bachile now singe na 2026 ki guidance is the loizare ko next na ko Monday pokpi ba ichile now singi damakta last ko 2026 hari ba chahi sida kari kari apha phatta pige habado Monday pokpi bachile now singe ni yengase Knight of Swords card chana draw to those ko 6 of Wands 6 of Swords the Hangman 2 of Cups the Queen of Pentacles ko so si guys na main card leire akoy hosi last oina card ama tanga draw to ge main card sida ko Monday pokpi bachile now singe oina the Artist ko first and foremost yengpa matamda 2026 hari ba chahi sida Monday pokpi bachile now singe oina love life ta ko isa se already relationship ta laibi bo oiragana isa gi love life se hena closeness feel tawba isa gi partner ga isa gi marakta problem gumba issue gumba lairam taraga su adugi problems and issue do resolve tawkhibagi mong da chatpa and then isana ningzaba pamzaba relationship ki eba way ma the relationship turn tarakpa ngamba isa gi partner ga isa ga se hena connected feel tarakpa isa gi partner ga isa gi marakta lairamba any ego or nungaina daba gumba se loop khraga isa isa gi marakta hena strong bonding ama form tarakpa ngambagi possibilities se card sidagi pi eba ko aduga relationship lai bidriba ichili now sing habadi single oi biriba ichili now sing gi oina 2026 hari ba chahi sida isana pamzaba ningzaba person ama isagi life that soidana thengnarak pa yabagi khongdarak pa yabagi possibilities se card tagi phangba ngamme ba ko next 2026 hari ba chahi sida finance ki matang da ko Monday pokpi ba ichili now sing gi oina financial stability attend tawba ngambagi chances se card sidagi pi ba ko Monday pokpi ba ichili now singi oina isana haidi like finance ki matang da flow khara tapamba paisa nungsa lakpagi mawong khara watlamba or mina paisa wai khraga singakta bagumba phangada ba laibada ayat napan lairamba gumba sigumba se 2026 hari ba chahi sina lakpadagi di loinamak open tawrakpa gumba paisa gi flow hengatlakpa and then paisa lakpaga chatpaga lakpana helakpagi mami lairakpa hoi isana hotnabagi makhadi yam pole paisa se mathanda pop up tarak to dinate adui taraga su paisa se katang stable oina lakpa helakpa isa se stable oina paisa se sizinaba ngamakpa and then saving room da khare hena lakpa ngamakpa or invest taraga su mafam chana chana invest taraga good return lakpa gumba damaina finance ke stability pi ko card se dagya career gi matang ni yang pamatam the 6 of wands ko 6 of wands hari ba card gi matungina Monday pokpi ba chile now singi oina 2026 hari ba chahi sida career gi oina whatever efforts you put in ko you're gonna get the same efforts in return habidi isana thada be efforts ya sisigi chap chaba return adum phangani ba isana mayam hotnaraga appropriate oiba result phangda ba khota ba dugumba do tawaroi 2026 hari ba chahi sida career already settled over ba chile now singi oina isana thada be effort to dagi chap mana return la aga career de achievement hena phangba grow tawba ngamba advance oina kakhatpa ngamba adugumba phangani and then career settle tawbidriba chili now singi ni suisana phajna effort hada birago hotnaragadi 2026 hari ba chahi sida good return phangba yabai possibilities lebani na phajna hotnaragadi career gi settlement su phangba yabagi chances adum piyebo ko next Knight of Swords hari ba card thole ko Knight of Swords hari ba card china Monday pokpi ba chili now singi na 2026 sida follow tawgada ba advice ne ba ko
follow tꯧꯒꯗꯕ advice na kari pige haba matamda Monday pokpiba ichil inaw singi oina 2026 hariba chahi se sisida isa se yarigai phinganoba like do everything pre-plan ko haidi sana thaba ma tauge na khanma matamda or kaino ma pangthoke na khanma matamda hana phasna planning tawraga hotna biu isana plan tawraga tawba khuding mak aphaba oibe ya bai chances le aduna tabida khudak ki nga ki ngak pan drive tawraga tawba thabak se sisidi sage na mang takpa lakani duna any thabak ama tawba matamda small or big kitang pre-plan tawraga tawbiyo bako aduga wa ngang ba makta oiraga su kitang khantaraga adagi kaino ma thaba ma tawge na hotna matamda haidi aina si tawrdi si tawrakani ko haibagi kitang idea ama hana lairaba matungda tawbiyo ba any action se pre-plan tawraga di hena aphaba oiba yabai chances layeba ko next the 6 of swords hariba card chi matungina Monday bo bai chile now sing nei sagi past tagi mi ma isada halakna ba hotnarakpa yabai chances lay ko either isana yam khanjaba ex kumbo oibe yai natraga na isaga yam nakna tinaramaga maram chada bidalapna kiba marup oibe yai natraga na isana hana haifet khangnaramaga issue khara dagi distance oigiba person oibe yai isada halakna ba hotnarakpa yai ba ko halakna ba hotnarakadaba person si aphaba mi oibe yai phataba mi oibe yai duna isana isagi door do khangna open tawbiyo haidi sana hana dagi desire tawraga laiba mi oitaragadi door do open na thamba yai aduna tabida isana hana dagi pamdaba khigraba mi oitaragadi door do close tawbiyo bako haidi halakna badi hotnaraka dawriba past dagi mi amana next the artist hariba card chi matungina 2026 hariba chahi sida Monday pokpi bai chili now sigi nei sagi haise singjaba skill talent and potential utilize tawragadi isa se jaga chana kana ba aphaba opportunities myam grab tawba ngambagi potential do card tagi piye bako and then the hangman hariba card chathole a sigi the hangman hariba card chi matungina Monday pokpi bai chili now sigi 2026 hariba chahi sida isagi luck se dom aphaba oina di piye bako haidi sagi luck se aphaba isagi favor da leiba isagi oina isana tawgena khama matamda kaino ma pangthoke na khanma matamda adum laksi isagi favor da leibagi mong di ui tawbata bu phanamna laksi ataraga su isana aremba da matam manghan bagumba kanada bazaga da time effort money waste tawbagumba adugumba khadi tawbiyai aduna isagi oina laksu isagi favor da leibani na kasa ina hezabado thabak khudima pre plan tawraga tawbiro aduduga aremba da matam manghan ba effort thadaba paisa thadaba sigumba se tawbiganu isagi kanaga dawba jaga da oina utilize tawbiyo bako sina main card lay khraw matungda koi energy card rom tang la ase Monday pukpiba ichilinaw singina ahamada kali hariba energy card chathole ko sigi kali hariba energy card chi matungina 2026 hariba chahi sida ko isagi life ta lairamba negative oiba thoughts any negative oiba wakalon ai si tawba ngamoi natraga si tawba ki khotle haibagi isada lairamba fear pumnamak se overcome tawba ngamnaba hotnabiyo ba aduga overcome tawba ngambagi sakti du isada soidana pirakani ba ko isagi life ta lairamba negativity khudingmak langthokpigraga positive energy na feel tawna hotnabiyu any thaba ma taw matamda positive oiba wakhalsna hana mang thabiyo na haiba ko isagi life ta leramba phattaba nungaitaba aranba pumnamak 2026 hariba chahi sidagi kokpa ngambagi blessing dusu isada piyeba ko next Savitri hariba card chathole ko sigi card chi matungina Monday pokpiba ichilinaw singi oina 2026 hariba chahi sida ko isagi oina ngasai aina haizabado haijasingjaba skills talent potential sigumba sizinaragadi haidi isagi pithorakpa migi pithorakpa kainoma gun namadi sudana leramgaduni nana ko aduna career da bu oiro love life da bu oiro personal jaga da bu oiro isagi haijasingjaba skill talent and potentials utilize tawraga hotnaragadi yamna aphaba chawkhatpa oibe yabagi chances se card china piyeba ko next kuber ko kubera hariba card chi matungina sa aina haizabado Monday pokpi bai chilinaw singi oina 2026 da financial stability attend tawgadawri financial flow lakadawri ko tawbatabu paisa nungsa se phanam la agasu isana phajna sizinaba haitragadi responsible oidragadi isada piramba sigi financial stability ki blessing se handokki basu yaeba aduna paisa nungsa gi flow di stability di sodana laigani tawbatabu isagi
finances to sizinaba matamda haina singna responsible oni utilize tawbiyobo. Last but not the least, akoi isagi love life ki oina Monday pokpi bachile now sing oina 2026 da kai lege habado yengase ko. Reconciliation. So someone from your past is returning in your life. How's it habado? Either isagi past da isana yam khanja ki ba ex kumba ma natragana isana khanja relationship oina laiba ngamkidaba person ama isagi life ta halakpa yabai chances laiba ko. Ado mi se isana desire tawa mi oiragadi or isana single oiragadi do welcome back tawba yai. Adu natabida isana desire tawdaba isagi present relationship ta kai gada wai taragadi kay haini welcome tawbiru no ba ko. Deception ko. So aina sila section biyo hayo se haidi past dagi halakpa mi sina isada chit tawba yabagi or hanadagi phatre na khangba mi ma isana chance ama piruraga isada amoyana isagi thajaba mangalakpa yabagi adugumbagi mong khara leiduna relationship kaina phaba attend tawba yabai possibilities leibane buko but past dagi halakpa mi dudadi khara section biyo buko isana hekta thajaga no habdante but kitang section lasina phaidana ko. Last but not the least 2026 hariba chahi sida Monday pokpi bachile now singi oina isagi relationship kuma love life kuma se hena settle tawge hai taragadi isagi partner or partner to be duga phajana heart to heart conversation to be badarkar oi wari watai communication na matam phajana pibiu and then relationship and love life to the adum dedicated oiba conversation khara puna bo hotna biu have advice se kartai phange boko. Sida Monday ge oiba reading se loire Monday pokpi bachile now singi 2026 ki vision se loire ko. Hi guys, mathang sina Tuesday ko. Tuesday have the leba po namita popi bachili now singi oina 2026 hari bachahi sida kari pige habado punna yengminnarase. Ahamada Tuesday gi su yengase ko card se draw taroga kai lege habado. Page of Cups ko. Two of Pentacles. Three of Cups. Ace of Wands. Knight of Swords ko. Camera sa kita matom the focus mang layam. Six of Swords. Five of Wands. Eight of Pentacles. Last but not the least, the Hierophant hariba card chiga tholei ko. Sigay sina Tuesday pokpi bachile now singi oiba main card sing pick tawba loire ko. So Tuesday gi reading se hawase. First and foremost, paisagi matang da hana yengase ko. Tuesday pokpi bachile now singi oina chahi hawrakpa ko 2026 gi hawrakpa dagi na kitang tha ani ahom mukti ko. Isagi oina finance se flow se lay taragasu uru unga laibido haidi pesha se la agasu chatpham wattabagumba adagi la pachatpa se do manana chatpagi saving gumba se pakna tawba ngamdaba financial stability se pakna attain tawba ngamdaba pesha se jaga amada la agasu atopa jaga amada dum invest tawbam leiba or spend tawbam leirakbagumba adagi pesa nungsa se flow lay taragasu haidi la imatik chathamsu wattabagumba adugumba khara thainani duna pesa se kitang hawrakpa chahi gi tha ahum mari sidi ko 2026 ki hawrakpa tha ahum mari sidi sana paisa se kitang haina singna adagi sizina daba yadaba jaga da sizina ba and then investment tawraga su haina singna sizina ba utilize to basi aremba da pisa pungoi loisan daba ko adugumba khara tawbiyo ado adumaina tha ahum mari se phajana isana haina singna utilize tawgi taragadi adugi matungdadi haidi tha mari muki matungdadi isagi oina financially flow hengala ani banga saigi sana mafam chana sizina baduna maram moiraga ko financially flow hengala ani flow hengalak padagi isagi oina stability adagi kai haini isagi oina mafam chana invest tawgi badugi good returns lakpagumba and then saving romda and then assets lepsan baromda
पैसा से tungba ngama ani ba ko aduna tha ahum chahi ahum mari mukti kitang wa khini wa ba means manage tawbada kitang wa ba ko flow de dum laini but chahi tha mari mukki matung da di tha ahum mari muk se khara waraga tha mari mukki matung da di flow du settle oira ani haibane ba ko sina finance ki leire relationship and love life ki ni pa matamda Tuesday pokpi ba chile now sing ko ina already hanadagi relationship lai birak pa chile now sing gi oina 2026 hari bacha hi sida isa gi partner ga isa ga se hena mot mana ba wakal jana ba wakal tina ba and then hena closeness form to bangam bagi possibilities lai ba kwa aduga laibak pharaga di 2026 hari bacha hi sida Tuesday pokpi ba chile now sing oina su celebrations and happiness kwa relationship and love life ta either isa gi partner duga isa duga marriage gumba engagement gumba natragana hena closeness ama attend tawbagi happiness and celebrations adugumba se phangba ya bai chances lay aduna tre haragana ngasai gi ke haini problem lairamba issue lairamba gumba resolve tawba ngambagi chances adumaina pi relationship kena stability and aphaba settle oiba nature khara uba phange ba kwa aduna 2026 hari ba chahi sida Tuesday bokbi bechili now singe relationship ta calmness stability adagi natragana isana yam pamjaba khanjaba mi maga settle tawba ngamba gumba ko single oibi bechili now singe haragana haidi isana hanadagi khanjarakpa aim tawjarakpa natragana isana crush thamjarakpa person gumbaga isase nakshanaba phangba adugumba harau tayamba phangba yai aduga adum mostly relationship and love life ki stability se to Tuesday pokpi bachile now singe no bo phange ba kwa career gi na yang pa matamda hanadagi career stable oiraba settle tawraba bachile now singe oina adum haidi balance ama equilibrium ama maintain tawraga chatpa ngambagi hoi growth lairoi haba nate ko isa no hotnabagi matungina adum growth laini but adum hanagi mawong dudagi yam hena kaishu 2026 da changes lakningai laite ba kwa hanadagi career settle tawbir bachile now singe oina hena grow tawna ba isa no hotnabadi yai grow tawba yabe potential adum lai but yam ekta career da drastical changes ti la oi tawbatabu hanagi career ama settle tawtawna atoppa career line ama yengba gumba natragana new beginning ko haidi career gi oina anauba beginning gumba side ta gumba start tawgena khanba taragadi adum phajna pre plan tawraga hotna biyo phabo oibe ya bai chances adum laiyeba ko and then career settle tawba natragana hena grow tawna hotna pa matamda competitive energy competition se duki matik thengnarakani but isana haina singna handle tawragadi hena aphaba oiba ya bai chances adum laiyeba ko sigi 5 of wands hariba card chingi matungina career da kitang competitive oiba energy khadi uba phange adu career settle tawbidru bai chile now singi oina 2026 da hoi competition gi zone di khara kalleba ko but isana hanadagi khanjarakpa career field gumba da dedicated oina hotnaragadi career dum settle tawba yabagi Tuesday ge ba vision piyeba ko next Tuesday pokpi bachili now singo ina isa gi life ta ko mostly marup mapang da oibi ai ko isaga maram khara dagi issue khara dagi maybe na negative way or maybe na positive way kaina khiba lapna khiba marup ama isagi life ta get back tawrna ba hotnara pa yabai chances layeba ko ado adugi marup to isana positive oiba person oi khallagadi isagi life ta welcome back tawba yai but hana issue lainagi ba hana maram khara dagi muknagi ba person oi taragadi halakna ba hotnaraga so isagi life ta welcome back tawbigano ba ko next the Hierophant hariba card chi matungina Tuesday pokpi bachili now singi oina 2026 hariba chahi sida isagi luck se isagi favor da laigani daw ya gani kwa aduga isana hotna zaruba tawzaruba jaga da mai pakpa yabagi potential adum lay tawbada ba isana thaba ma tawba matamda kaino mo hotna ba matamda yamna positive oina kwa and then yamna discipline naina hotna biu haiba advice se card tai phange ba kwa next the Knight of Swords hariba card thol eba sigi Knight of Swords hariba card chi matungina 2026 hariba chahi sida Tuesday pokpi bachili now singi oina isana thaba ma taw matamda yaigai pre plan tawraga tawna bo hotna biu isana hanadagi planning tawraga phajna effort thadaraga hotna ba thaba khudingmak aphaba mahai chaba ya bai chances lay ngahak ngak ki moods and emotion na drive tawraga thabak aruba pangthok piganu have advice card tai phange ba kwa next Tuesday pokpi bachili now singi oina love life ki oiba energy ma yengse kari energy pige habado kwa attraction ko
So 2026 hariba chahi sida Tuesday pokpiba ichil inausing gi oina already relationship laibibo oiragana isagi partner du isana hena attract tawba ngamba isagi partner du hena nakshunaba ngamba adugumbagi potential pi single oibiba ichil inausing gi oina isana khanjaba pamjaba mi attract tawba ngambagi potential isada dum lay ko aduna maybe your crush might turn out to be your relationship in the coming year ko adugumbagi potential dum lay. Next, free yourself kwa. So 2026 hariba chahi sida kwa relationship ki oina mostly aphaba di pi but Tuesday pokpi bechile now sing oina kwa ado aphaba pi harise yamna toxic oiba relationship kumbada laibi boy taragadi adugumbadagi freedom phangba adugumba type of aphaba so dum oibi yae ba hadi toxicity dagi either resolve to mina ba ma natragana toxic oiba relationship ki ending ama oiraga aphaba side ta lakpa ngamba ma dumaina resolution phangba su oibi yae ko adugumba chances adum pi. And then playfulness ko 2026 hariba chahi sida enjoy your love life ko Tuesday pokpi bachile now singi oina hoi relationship habase serious oina logadabani committed oigadabani but relationship to the enjoyment gumba su khara dum hapna bo hotna biu haibe advice se card tai phangi ba ko. Next akoi oracle deck tege kari advice lege Tuesday pokpi bachile now singi damakta habado yengse. Varuna ko sigi water god hariba energy card sigi matungina 2026 hariba chahi sida ko Tuesday pokpi bechili now singi na life the changes me ama lakani ba changes in the sense that either anoba career path ama adapt tawba relationship ta anoba way ama chatpa gumba or isagi hana lerma lifestyle dagi change tawdaba yadaba mawong khara lakani bako ado matam gi ba changes ta isa se flexible oina adapt tawra chatpa ngamna bo na biu matam na purakpa change ta isa na awon basing du da adapt tawra chat ngam taragadi isa gi oina 2026 na hena chawkhatpa phabo oiba yabai potential pi bako. Mathangda Vishnuji hariba card chigi matungina 2026 hariba chahi se isa gi oina aphaba phattaba loinamak mix tawra chapa matamda aphaba na namna di chatkani ba daw yaba flow leiba growth leiba chahi amadi oini ba ko tawbatabu isagi life ta relationship career ko adagi adum finance loinamak se balance ama stability ama discipline naman na maintain tawra chatpa ngamna hotnaragadi hena chawkhatpa aphaba chahi ma oiba yabai chances leiba ko. Last but not the least, Tuesday pokpi by chile now singi oina Parvati hariba card chitholei ko asigi card chi matungina isagi relationship kumbase yam phajana handle tawbiyo isagi love life relationship and other bondings with family member oiro friends oiro ko isagi bond sing dudagi isada kana ba aphaba settle tawba yabagi possibilities mayam pirakani aduna love life kumba relationship oiro friendship oiro loinamak nurture tawraga loinamak phajana bond sing do committed oina handle tawba ngamna mo hotna biyo have advice se card tai phangeba. Tuesday pokpi bachili now sige su 2026 ki reading says the loire ko. Hi guys, mathang sina koi Wednesday ko. Wednesday pokpi bachili now singo ina 2026 hari bachahi sida kari apaphatta leige habidugi mathangda Wednesday ki reading ama tawdoine do koi Wednesday ki oina ahanbada card se pick tower se ko. Wednesday namita pokpi bachili now singo ina 2026 cha kai leige habada ko. Three of Pentacles hariba card shima hana thoe. Knight of Wands ko. The Magician. Temperance. Ten of Cups. The Two of Wands ko. Sumaina laire main card sing se first and foremost Wednesday pokpi bachili now singi oina the Three of Pentacles hariba card chithol eba ko. Sigi Three of Pentacles hariba card chingi matungina Wednesday namita pokpi bachili now singi oina
2026 hariba chahi sida isa se financially stable oiba yabagi, financially some sort of achievement phangba yabagi, and then isa gi naknaba maruk mapang gumba, family member gumba adugumba singna isa da phajana financially backbone oibiraga isa gi financial stability gi lambi da hena mating pangba ngambagi adugumbagi possibilities pi duga 2026 hariba chahi sida financial flow hengatpa paisa nungsa stable oiba settle oirakba, and then kainoma darkar lepa matamda mingonda ho loinamak hekta mating phangni habnate but kharadang oiragasu support phangba, and then isana hotnabagi matungina 2026 hariba chahi sida financially settle oihauba yabagi mawong adum uyeba ko flow adum leigani financially stability attend taurakani bako career ga ni ngapa matamda 2 of wands haba maga knight of wands haba maga card ani thoi ko sigi card ni shigi matungina 2026 hariba chahi sida already hanadagi career settle tawbiraba ichili now singi oina isana either career duda hena anauba turn nama launaba achievement nama phangnaba natragana career duda hena chawkhatnaba phaba oinaba hotnabiba yai phajana pre plan tawraga isagi career da focus tawraga hena grow tawnaba hena advance oinaba hotnaragadi isagi oiba 2026 sida mafam ama chana leibagumba adagi hana stable oiraga leirabasingi oina hena grow tawba ngambagumba adugumbagi career gi opportunities piyebako aduga career settle tawbidriba ichili now singi oina 2026 hariba chahi sida career settle tawnaba chance di pirakani ba but isada career se option ani gumba thokpagumba natragana settle tawragi na khalakanda kitang khurau thangba yet apan gumba khadi lakpa yaibako tawbadabu 2026 hariba chahi sida career se settle tahona bu hotnaragi haina fazana strong will power amaga loinana discipline amaga loinana hotnaragadi good choice ama good decision ama make tawba ngamgani, and then career gi settle tawba romda natragana settle tawba ngambagi possibilities to adum piyebako relationship kini ngapa matamda 10 of cups hariba card chathal eko 10 of cups hariba card chi matungina Wednesday pokpi bachile now singi oina 2026 hariba chahi sida ko isagi relationship kumbagi fulfillment ama isagi relationship ki matangda love life ki matangda isa se relationship ta happy oiba settle oiba natragana isana pamjaba settlement ama fulfillment ama isagi wish ama fulfill tawbagi mawong adumaina piyebako aduna relationship already leibiraba chile now singi oina isagi family ma form tawba ngambagumba relationship tugi new turn nama purakpa ngambagumba, and then issues lainarambagumba issues to ending oigraga anawa phase amada changshinba ngambagumba adugumba lakpa yai single oiba chile now singi oina su isagi desire singse fulfill tawba ngamba person nama thengnarakpa yabagi mawong adumaina piyebako mathangda luck ni ngapa matamda 2026 hariba chahi se luck se dum isagi favor da leigani ko Wednesday pokpi bechili now singi oina luck se dum isagi favor da leigani balance ama equilibrium ama maintain tawraga leigani yam hena yaba maksu oiroi yam hena phattaba maksu oiroi adum average da leibagi chance ni hena wangi but ayamana isagi favor da leiba yabagi chances dum leiyebako aduna luck ti dum isagi favor da leigani haina khanbada akaiba leite ba balance ama dum maintain tawraga leigani bako mathangda the magician hariba card chathal eko sigi the magician hariba card chi matungina Wednesday pokpi bachuli now singi oina 2026 hariba chahi se career or finance or relationship or loina mak ayamana aphaba piyeba even luck phawda isagi favor da leiba haina piyeba ko aduna 2026 hariba chahi sida isagi oina aphaba opportunities singse yariga gain tahawba ngamnaba aphaba singse loina mak isagi group ta thamawba ngamnaba isagi leijaba skill talents and potential utilize tawraga hotna biu have advice se card tai phangeba ko mathang sina khoi energy card ta yang ase ko 2026 hariba chahi sida Wednesday pokpi bachili now singi oina kari advices leige energy card ta ge habadu yang ase ahamada khoi ketu hariba card chathal eko sigi ketu hariba card chi matungina Wednesday pokpi bachili now singi oina isagi hanadagi leiramba ayet apangumba dasalangbangumba sigumba singse 2026 hariba chahi sina hobadagi di phattaba singse loinamak mangkhraga negativity singse release tawraga aphaba side ta lakani haina card china describe tawebako aduna sigi card chi matungina ko 2026 hariba chahi sida Wednesday pokpi bachili now singi oina yamna good healthy meaning ama oiba yabagi healthy ahoba ama oiba yabagi chances to piyeba mathang sida tapati hariba card chathole eko sigi card chi matungina success and positive news ahead hai ko so 2026 hariba chahi sida
Wednesday pokpi bai chili now singi oina chahi se isagi oina success and positivity mayam purakadauba chahi ama oyeba aduna isana su aphaba oigani haina su manifest tobiyo phattaba singse chahi si hojiki chatliba 2025 ki chahi se thambiramo 26 na hobadagidi aphaba positivity ngakta oirage haina isana wakhalda su khanbiyo bako last but not the least akoi Wednesday pokpi bai chili now singi oina love life ki oiba energy card ama ani draw tawraga yengse so relationship ta already settled over bai chili now singi oina su yamna athubada isagi relationship se haidi proper oiba beginning ama haibadi either marriage engagement natragana marriage tawbir bai chili now singi oina new happiness kumba adum expect tawba yai ko adagi relationship lai bidri bai chili now singi oina su yamna athubada 2026 har ba chahi sida sagi chanaba partner ama lakadawbagi mawong uyeba ko athubada healing family issues ko so sigi card chi matungina Wednesday pokpi bai chili now singi oina relationship ta kaigumba family gumbagi problem gumba leiba natragana family gumbagi trauma na maram oiraga relationship ta issues leiba oitaragadi adugi su overcome tawba ngambagi solutions 2026 har ba chahi sida phangba yabagi potential piyeba ko last but not the least 2026 har ba chahi sida Wednesday pokpi bai chili now singi oina relationship ki oina aphaba like good beginning adagi good settle oiba yabagi chances adugumba pibanina relationship kuma handle tawbase with patience thoroughly from your heart ko thamoi dagi handle tawna bu hotna biyu have advice se card tai phange bako that's all for Wednesday hey guys mathang sina khoi Thursday ko Thursday pokpi bai chili now sing yoina 2026 hari ba chahi sida kari kari aphapata yege habado Thursday gi muk mayam puneng minarase Hamada Thursday gisu card se draw tawzarage ko the Chariot so I can see lots of positivity good lucks Emperor Seven of Wands the Temperance the Will yamna strong iba major cards ngakta ni ko Thursday gi thu ising se ado yengse dum card se kharaga draw tawzage ko dum satisfied oidri phawba any number of cards pick tawba yai kasho kaiba leite ko King of Wands Knight of Wands Six of Wands last card amatanga draw tawi ko Page of Swords so that will be all Thursday pokpi bai chili now singi na 2026 na lakpada positivity good lucks good vibes ma ama parakadoriba Chariot describes good luck ko aduna 2026 hari ba chahi sidagidi Thursday pokpi bai chili now singi oina aphaba daw yaba isana tawgena khanbase phajna hotnaragadi isagi ningbase thongba yabagi and then isagi hotna jamal lemna mangoidabagi isagi tawbam thokpada mafam chana chana tawtaragadi aphaba positive oiba mayam ama blessings mayam na ngairaga leireba ko aduna 2026 da lucky di kemta wabiruranu isa sa phan ama daw yaramdaba mi oitaraga su 2026 na lakpadagidi daw yaba aphaba positive oiba mayam se pura ani haina thajaba su tambiu pusu pura kadawri haina haeba ko so lucky oina yamna good visions piye finance kyo niyang pamatamda the temperance hariba card sa tholai ko sige temperance hariba card sige matungina 2026 hariba chahi sida Thursday pokpi ba chili now sige oina finance isagi grip ta lairak pangamba stability gi side lak pangamba ko adagi isagi oina financial isana hotnabagi makhadi ang pole but financial flow hengalakpa yabay chances lay paisa lakpaga chatpaga lakpana helalakpa yabagi possibilities lay aduga paisa se isada tungaga layba ngamakpa stable oirakpa yaba balance oirakpa yabagi mawong ko yam hekta hendok pathok makna natragasu isagi oiba stability ma attend tawjaba ngamgadabagi mawong adumaina di card sidagi uba phangeba ko finance ki matang se mathangda relationship ki ningeng pamatamda
single oibiba ichil inausinggi oina isagi past dagi mi ama isagi life da get back tawraknaba hotnarakpa yabigi chances layebako either isagi ex oiba yai natragana isana khanjaramba mi oiba yai isagi past da haifet khangnaramba mi oi ama isagi life da halaknaba hotnarakpa yabai chances lay ado single oibiriba ichil inausinggi singna isagi past ki mi se desire taw taragadi isagi door do open taraga welcome tawnaba ready tawba yai aduna tabida past ki mi amta pamdre haragadi past ki mi se entry amta pibiranu better future da lakadawa mi na ngaibiyu anoba person adum thengnarakpa yabai possibilities leitaba shuna tebako and then already relationship ta leibi baichili now singi oina relationship to da isana thada ba effort isagi partner na dum phasna return tawra aga balance ama maintain tawraga relationship to phasna stable oina handle tawraga chatpa ngambagi chances leigani isa isana yana bagi matungina hena better future da changshimina ba yabai chances leigani aduga issues kumba problem kumba leram taraga su phasna pau phawdo araga equal effort equal return pinaragadi afaba side ta lakpa yabai chances adum relationship koina su piyeba ko career gi oina yengakse career gi oina yengpa matamda 2026 hariba chahi sida already career settle tawbirba ichili now singi oina isagi ithakta leiba person na isabu chanbiba isagi ithak thongbada leiba haidi thabak tawminnabada or career settle tawba matamda isagi ithak thongbada leiba mi gumbase yanaba chatlagadi moina chanbiba hena afaba oiba and then isase grow up hena grow up tawba ngamba career da anoba achievement phangba ngambagi chances lei aduga isana phajana discipline naina isagi effort phajana thadaragadi thabakta isase haidi mafam chana settle tawba ngambagi chances leibako tawbatabu isana thabak ama tawba matamda isase grow tawgidore chawkhatkidore afaba oigidore haibagi ko Thursday popi baichili now singse kalakpa yingsinba mi se masing watteba awna isana thabak ama tawba matamda yaikhaidoi thingaidoi natragana isagi maramda phataba ama thigatoi ngairaga leiba mi se masing watte aduna career da grow tawba yabai chances ti lei but kalak khaban mi masing watte aduna chechin na chatna bohna biyu habe advice card tai phangeba ko career settle tawbidri baichili now singi oina 2026 hariba chahi sida isana phajana priority ma set tawraga goal ama set tawraga ai sima phangdaba yade or sima tawdaba yade na phajana khallaga dedicated oina hotnaragadi career se 2026 da settle ta hoba yabai chances se yam phajana piyebo ko and then the well hariba card chi matungina isa se well knowledge leiba potential leiba and then isana tawgena khaliba jaga duda phajana adum hotnaragadi isagi hotnajama lemna mangoidaba person amani buko Thursday popi bachili now singse awna 2026 hariba chahi sida career settle tawbidri boragadi or career de hena grow up tawna hotna gena khanboi taragadi isagi inner skill and talent haija singjaba singja puthuoga haidi utilize tawbiyo buko afaba oina naba next the emperor ko sigi the emperor hariba card chi matungina 2026 hariba chahi sida Thursday popi bachili now singi oina isana thaba ma taw matamda any jaga amada ko phajana discipline naina tawba phajana effort thadaragadi isagi hotna jamal ama talem na mangoi chap chana rewarded oigani tawbada bu 2026 hariba chahi sida isagi ego gumba attitude kumbana isagi oiba afaba khara manghanjarakpa yabai chances leyeba aduna ego attitude se yarigai control tawraga chatpa ngamna hotna biyu haiba advice se men oina phangeba ko next koi Thursday pokpi baichili now sing koina kari energy advice leige habadu su yengse ko Thursday pokpi baichili now sing 2026 ki oina so dhanvantari hariba card se thole ko sigi card sigi matungina 2026 hariba chahi sida isa se ana ayek kumba leramba taraga su phasna isana hotna zaragadi cure tawba ngambagi chances lakpa yai and then 2026 hariba chahi sida di isa se health ki oiba issue se pakna leiroidabagi haidi hakchang phana chection lainaba advice pi tawbadabu nada yektaba haibagi blessing sima isada piyeba ko aduna isana su chection di chatpiyu tawbadabu ana ayek singdagi ayambade ngakthok pirakadawbagi mawong adugumbagi blessing khara lei ko aduna ana ayek sibu yawdragadi adum phatna hotna ba yaba jaga da isagi best level do hotna raga phama myang ma achieve ta hoba yabai chances lakadoini ko aduna isana su haina singna hotna biyo next jambavan ko si card chi matungin host zo haija kibado isagi inner strength to karino habado khangbiyo duga inner strength to utilize tawraga afaba mayam se gain ta hona ba 2026 hariba chahi sida afaba sing se loina mak isagi oi hona ba hotna biyo ba ko Thursday bopi ba chile now sing doina last but not the least relationship or love life ke ba energy card khara draw tawjage ko Thursday ki oina
So Thursday pokpi by chili now single in release your ex ko. So ex the stuck toraga laiba past the stuck toraga laiba mi khara yawa male Thursday pokpi by chili now sinda ko. The past hai bas the past ne maram khara dagi yana dre haidana universe na sillaga lapthok raba person da dum stuck toraga laibiranu future da mi atopa da su chance khara piba tamsi ko. Attraction ko. So 2026 hari bachai sida Thursday pokpi by chili now single in isa gi partner bu isa na phasna attract tawba ngamba hena stable over relationship da junction may be chances lay and then single by chili now single in su isa na khanjaba pamjaba ningjaba natragana expect sum tawdaba mi khara dum attract tawpa ya by chances dum lay ko. So new beginnings ki possibilities yam ui. So sida loizare Thursday gi reading se ko. Hey guys, mathang sina koi Friday ko. Friday pokpi by chili now single ina 2026 da kari kari afapatta laige habadugi matangda reading sa laktoine. The Friday gi oina card se hana pick tower se ko. Friday pokpi by chili now single ina. Ace of Wands. Card se am thabagi aige khutta chandaba adugi. The Hierophant. The Magician. Yamna strong hold oiba card ngakte tho ise. Six of Cups. Four of Cups. The Knight of Pentacles. Seven of Pentacles. Yamna masaydagi tawdaba mongda card se pang chongda chongthoi have a Friday Europe sida. The Moon ko. So these are the major cards. Smaina naire last amtanga draw tawkige 2026 ta Friday gi ko. Nine of Cups. So Friday pokpi bachili now single na 2026 it will be a year of healing ko. Haidi isa se past trauma mayam dagi heal tawba ngamba. The Moon describes peace, healing ko. Isa gi life ta peaceful orakpa, heal tawpa ngamba. And then past trauma mayam dagi overcome tawraga healthy side ta lakpa ngamba. And then isa se haidi isagi ningjaba dreams kumbagi fulfillment from the work tawpa ngamba. Adugumbagi possibilities piye na 2026 ari bacha is the Friday pokpi bachili now singi oina luck se isagi favor da yamna lairakani kwa. Isa se taw ba jaga da daw yaba isa na phasna hotnaraga di dum mai pakpa se isagi adum side ta isagi favor da lakpa. And then isa se phasna heal tawraga grow up tawba mature oiba side ta sanction mangamba. And then stable loiba side ta lakpa ngamba mentally physically loinamak phasna dum heal tawrakpa ngambagi possibilities ko yamna big turn in your life oiba yabagi chances layeba Friday pokpi bachili now singi oina ko. Finance kini ang pamatamda 2026 hari bachahi sida Friday pokpi bachili now singi oina financial doors anoba khara open up tawraka dawri ba ko. Isana hana dagi plan tawraga dilaiba pangthokpa di ingam ngamdaba thabak khara gumba pangthokpa ngama aga financial gi oiba paisa nungsa gi oiba anoba lambi khara lakpa yanaba lambi khara thoklakpa yabai chances lay aduga isagi wakhal da sudum financially stable oidaba yadre settle oidaba yadre natragana hana gi laiba films dagi phagattaba yadre na khalakpa yabagi chances su lay aduga adumaina khalapa matungda hotnara aga haitare ko anoba financial door open up tawraga stability financial stability attend tawrpa yabai chances piyeba. And then Knight of Pentacles hariba card cha thole ko sige Knight of Pentacles hariba card chi matungina 2026 hariba chahi sida Friday pokpi bachili now sige na financial flow laiga dawri
तौबतबु फ्लो लेतारगसु इसाना मिसयूज तौरगदी नत्रगना इसाना होटनाबा सिजिनाबदा हाइना सिजिनाद्रगदी और होटनाबदा खरा वाटलगदी को फाइनेंशियली फजना फ्लो लेनी हारगसु स्टेबल ओइबा ngамmoइबा अदुना पैसा हाइबसे लाइफ याम दरकार नि को अदुना पैसा नुंसागी सिजिनाबगी मोंग से खितंग मेंटेन तौबियो रेस्पॉन्सिबल ओइबियो मैच्योर ओइबियो एंड देन पैसा की वैल्यू खंगना वर्क तौबियो नोंग फादो एंजॉय तो थोपसु काइदी बट like stability की settlement की सुखन भी है advice से काटे फंगे बुका relationship के नहीं यंग तमदा single ओइ बिबाई चिले नाउ सिंग ओइ ना हौजे हौजे से फ्राइडे पोपी बदा single ओइ बिबाई चिले नाउ सिंग से relationship को love life को बदगी थाजा बसे मांग बगुम्बा bit लाइट बगुम्बा relationship को बसे लाइनिंग ड्रेदा commitment से पाम ड्रेदा काइना वखल खन बगी मोंग खरा तवे बका अदो 2026 हाई बच्चे ही सिददी heal तौबगी मतमने grow तौबगी मतमने हाइदना को अदुना इसागी सुमाइना committed ओइररोइगे लापथोअगे अत्रगना love life से चंगसलरोइगे ना फनाम खन तारगसु चंगसननबा attraction अमा सोइदना लाकदौरी हाइबगी मोंग कार्डना पी that means अनौबा person थेंगनरपे याबे chances लैयेबको अनौबा vibe अनौबा feelings लाकपे याबगे already relationship ta laibi bai chilinaw sing yoina isana thada ba effort isagi partner na phasna khangna reciprocate tawrakani isagi partner na isabu phasna haina singna handle tawbirakani and then aman amabu understand tawnaraga relationship ki strong future better future rom da changchan mena ba yabagi chances layebako aduga issues kumba problems kumba layam taraga su phasna wa ta thok tashin tawminaraga compromise tawminaraga solve tawminaba yabai chances lay solve tawba yaba issue sungoi oidre haraga na adugi jaga da thadu amaga better beginning amada lakpa yabagi chances so dum piyebako 2026 sari bachai sida isagi relationship or love life ki oiba matang da isagi wishes khara fulfill tawgadawriba aduna be careful what you wish for have advice se kartagi phange ba haigi relationship ko love life ko da isana aphaba wish tawre aphaba da thongba yabagi high chances lai phattaba wish tawre haigi askaina dorazala lapna dorazala dumaina phattaba wish tawre fattaba side rom da ningba do thonggi ba yabai chances lai baduna be careful what you wish for have advice se relationship and love life ki advice piyebako mathang da Friday pokpi bai chili now sing yoina career yoina yang pama tamda career stable oi bidriba settle to bidriba chili now sing yoina 2026 hari ba chahi sida career se settle ta hona ba isage ba settle to da ya de na khalaga priority ma goal ma set to biyo ba ai sigi thabak sima ta hoda ba yadre or sigi goal se ma phangoda ba yadre business makta tawi khan boi taraga su ai sigi business ma hoda ba yadre habagi isagi chap chaba priority and goal ma set to biraga aduda work to biyo ba ko aduda isana phajana discipline laina work to bataragadi natragana mafam chaba jaga amada isaje settle tawna mo hotnarak taragadi settlement do phangba yabagi 2026 da career se settle ta hoba yabagi high chances layebako Friday pokpi bachini now singina last but not the least already career settle to bira bachini now singina su isagi haiza sing jaba skill talents and potential utilize to biraga grow up to hoba yabagi career da grow to hoba yabagi advance ri hoba yabagi achievement phanghoba yabagi chances pi bago 2026 da na career sida phasna mafam chana lei hona bo hotna biro bako mathang da Friday pokpi bai chili now sing kaina 2026 da kari energy advice pige habado yengse kwa Agni ko so transform your negative energies into positive actions and purify your intentions haiba so sigi card chigi matungina 2026 haiba chahi sida ko Friday pokpi bai chili now sing kaina isagi negative lairamba thoughts pumna mak natragana phattaba wakhal hantaba pumna makse thadok piraga aphaba side ta aphaba lakna bo hotna biyoba 2026 haiba chahi sida hotna ba kan biyu relationship oiro adagi career oiro finance oiro ko loina mak jaga mafam chana effort thada bi taragadi mafam chaba effort tugi mafam chaba return adum phangkani duna aphaba actions aphaba kana gadawa isagi damakta khallaga aphaba settle ta hona bo hotna biyu haiba advice se card tai phange ba mathangda manage your resource wisely and practice responsible abundance ko kubera hariba card thole e so ngasa ina financial flow laigani haitira kibodo ko Friday pokpi bai chile now singena 2026 hariba chase da financial flow laigani financial settlement laigani tawbadabu paisa se phanam la e harga so lakna balambi lai harga su isana responsible oina season da taragadi mafam rang khangna loikini bakana bam khangoro ba blessing phanam le harga su ko aduna paisa nung sage value phasna khangbiyu sagi lan thum leption biyu aphaba site utilize tawna bo hana biyu haiba advice se card tai phange ba ko
Last but not the least, Friday pokpiba ichil inausing gi oina khoi hojik love life ki oiba energy ma yengse love life ki oiba 2026 da kai kai energy pige habado ko. You deserve love ko, you're lovable. Friday pokpiba ichil inausing se relationship kumbada isana hena ayamba effort thadabagi mo da chatpa maleba ko. Mina de khan birakta isana ngakta khanjanbagi mo adamaina chatpa male haidi relationship angta lerga so effort thadaba se isana hekai hello bagumba adugumba khara tom maleba ko. 2026 hariba chahi sidadi isabu tasaina genuinely care tawbiba isabu khanbiba partner ama thengnarappa yabagi natragana already partner leibiriba ichil inaw singi isagi partner duna isabu hena care tawbirakpa nungsibirakpa khanbirakpa yabagi possibilities piyeba ko. Haidi isagi value and worth se isagi partner duna fazna notice tawbirakpa yabagi chances pi. Give your relationship a chance ko. 2026 hariba chahi sida relationship kumbada issues kumba problems kumba tholak taragasu amana amabu phazna masak khangnaraga compromise tawnaraga chance piraga chatno isagi 2026 ta settle tawba relationship se lifelong oiba relationship oiba yabai chances lay haibani ba. So that will be all for Friday. Hey guys, mathang sina koi Saturday ko. Saturday popi ba chilinaw singo ina 2026 hariba sida kari kari aphaba lakpa yabage kari chechinba yabage haibagi matangda hanbada koi 7 of Wands. Ace of Cups, the Hermit. Card siya matang hana draw tawzage ko Saturday gi so. King of Wands. Knight of Wands. Page of Wands. Career gi card yam thoe career gi ba vision mayam ama pigadawri ko. Wheel of Fortune. The Hangman. Hermit, Hangman. Yam powerful oiba cards mayam am thoe hai gi ko. The Queen of Swords. Justice. Knight of Cups. Last card ama tanga draw tawzage ko 2026 da Saturday pokpi bachele now singyo ina last card ama tanga draw tawba matamda the Star hariba card che thole e. So 2026 hariba chahi sigi Friday pokpi bachele now singyo ina khwaidagi yamna thokpa card masing career gi matang da yenga ase ko. So career settle tawbidriba Saturday numita pokpi ba career settle tawbidriba chile now singyo ina isana hanadagi khanjaraga lakpa career field da ko isana phazana dedicated oina hotnaragadi 2026 hariba chahi sida isana ningjarakpa pamjarakpa se isagi hotnajaman lemna mangoidaba ningjarakpa pamjarakpa se thongba yabagi chances and possibilities lay career da phazana settle tawge isagi aningba pamba se thongge hai taragadi discipline laina hotnaba thabak khudingmak pre plan tawraga hotnaba and then isagi kainoma tawdaba yade haibagi goal ama priority ma set tawba adugumba se yam darkar oi habase ma khangjanbiyoba ko. Career already settle tawbiraba ichile now singoina isagi thak thongbada leiba ahan haigadra isagi thak thongba post leiba person haigadra or thabakta isana guidance lawjariba person na ko isase chanbiba yabagi isagi damakta mating pangbiba yabai chances leiduna isagi thak thongbada leiba person or isana guidance lawba yaba person do adudo yanaba chatpiyu 2026 hariba chahi sida Saturday pokpi bachili now singse career gi na thaba inkhang na grow tawrpa yabagi chances lay achievement phangba yabai possibilities lay tawba tabu mine am kalak khamba lay yengshille ko isagi akoibada isagi mangdadi aphaba nganga tungdadi isada kalak khamba yengshilla mi se masing watteba aduna isana kainoma soi khiba khongthang ama ngairaga leiba mi se dum lay aduna thabak tawba matamda career gi matang sida kitang chection na tawbiyo wamak tanga su haina sina chection na ngangbiyo isagi nataba migi kemta yangbirunu just be selfish and focus on your growth ko career gi matang sida be selfish that will be the piece of advice that I'll give you ko.
selfish oiba sam darkar oiba career gi matang sida ko mathangda Queen of Swords hariba card chiga the Wheel of Fortune hariba card chiga card ini thole ko so 2026 hariba chahi sida Saturday popi bajili now singi den luck si sagi favor da dum leigani Wheel of Fortune describes good luck positivity ko isagi oina positive energies mayam leigani afaba mayam ama lakani healthy beginnings lakani ko aduga good lucks and positivity mayam lakani ba finance kyo naso isagi na dum financial stability financial flow hengalak pa yabagi financially stable orak pa yabagi adagi hanadagi stable or ba actually now sing ina hena growth lak pa yabagi chances lay tawbatabu finance ki matang sida ko isagi motherly figure gumba natragana isa somse haidi reading biri ba actually now sing sinu pa ibiragadi isagi ima natragana isagi partner haidi isagi nupi gumba adugumba na haiba advice gumba kitang loinamak natragasu finance ki matang sidi kitang lawbiyo ba ko hena kanabo oirakani ba aduga reading biri ba actually now sing sinu nupi oitaragadi isagi ima gumba natragana ithak thongbada isabu yamna isang yam yana zaba or isang yam naknaba mida nupi gumba na hairakpa advice kitang follow tawba darkar oiyeba ko finance ki matang sida hena stable oinaba ado financial flow stability la laiba yabagi vision di dum pi ko pi dabadi natte mathangda 2026 hariba chahi sida relationship ki matang da yengakseba ko relationship ki matang da yengpa matamda 2026 hariba chahi sida already relationship settle tawbirba ichili now singyoina isa gi aning ba apamba se isagi partner da phazna phongdoknaraga relationship se yamna calm oiba stable oiba healthy oiba side da lakpa yabagi chances layeba ko aduga relationship settle tawbidriba ichili now singi oina isagi ningzaba khanjaba person ama lakpa yabagi and then nukshi pami habase phongdoknaraga relationship to phazna well maintain tawraga chatminaba yabagi chances layeba ko sidai sida the hermit hariba card che thole sigi the hermit hariba card china advice kara pi doini ko kari advice no haiba kanda 2026 haiba chahi sida ko Saturday popi bachini now singi oina career da oiro relationship da oiro mina khara kalak khaman ba yengshin ba adugumba se dum khara di layeba ko aduna 2026 haiba chahi sida relationship ko love life ko sidi yam private oina thambiyo ba yari ga yam private oina thambiyo isagi oina relationship ko lai taraga su love life ko se phazna healthy oina lai taraga su phazna strongly adam high down to earth oina strongly isa ge mark di bonding di thamba but yari gai down to earth oina low ki oina laina bo na view yam kana soft to bo khotpa isa ge relationship ke matter da mi pushan bagum ba dum se yari gai to biganu aduga now na another relationship ke beginning ama da chakchal ka dore haraga su yam hena mi involve to han biganu haiba advice se card gi phangne ba ko mathangda 2026 hariba chahi sida masagi luck career relationship finance loinamak isagi oiba ayamba afaba oiba yabai chances layeba ko aduga isana phazana effort thada ba jaga da isagi oiba afaba return adum phangani isagi effort sing se well rewarded oigani aduna mafam jana afaba effort sing thada biraga afaba return grab ta hoba ngamna ba su hatna biyo ba ko 2026 hariba chahi sida Saturday pokpi bachili now singyo ina like isa se grow up tawba ngambagi and past trauma mayam dagi phazna heal tawba ngambagi calm and peaceful oirakpa yabai chances lay isagi oiba energy se phazna calm settle oiba yabai chances layeba ko ado isana kitang mi khara punbada isa se comfortable oide nuaite natragana isa se sige jaga sida nuaite feel nuaita ba feel tawe hai taragadi jaga du dagi thadoga adum kitang isolate taraga leibagumba se sudum practice tawba yai adagi self love self focus from the khare hana focus to be but darkar oieba ko aphabadi myam lay but isana su maintain tawzaba darkar oieba last but not the least 2026 hariba chahi sida Saturday popi bachili now singai isa se jaga myam da kana ga dawa myam piraga su isa se kana roi da jaga da effort thada san bagumba paisa loisan bagumba aremba da matam manghan bagumba sigumba se khara tawga dawgi mong oieba ko ado 2026 hariba chahi sida isa se aphaba myam ama attend tawba yabagi possibility se pirine ba Saturday popi bachili now sing se aduna arembada kanadabada matam manghanba effort thadaba paisa thadaba sigumba se tawbiganu masai aina haizabado be selfish work for yourself practice self love sigi advising se follow tawbiyo bako mathangda koi 2026 sida Saturday pokpa ichili now singi oina kari energy advice leige habadu su yengse ko so jambavan hariba card gi matungina 2026 hariba chai sida isagi nunggi eba
kay haini intuitions isagi thoughts amadi isagi inner strength ta thajaba thambiyu and then every situation isana hotna jaraga overcome tawba ngamgani habagi thajaba se isada loina biyu haba advice se card tagi phange ba ko mathangda the star hariba energy card chal ego sigi card chingi matungina 2026 hariba chahi shida ko isagi lambi tungi oiba lambi phasna yalhauba yabagi blessings se isagi na piba finance oiro relationship oiro career oiro isagi ba mafam chaba chaba path singse chathauba yabagi opportunity do ishorna isada blessing oina piba adugi blessing do phasna grab tawraga isase mafam chana chana lehona base kanna hotna biyu haba advice se card tagi phange ba ko last but not the least 2026 sida Saturday pokpay chili now sing oina advice amatanga draw tawjage ko card sa yamna aina kitang ping na to lore waro bibiyade so nirtiri ko sigi card chigi matungina 2026 hariba chahi sida ko isana isada thajaba thambiyu isana isagi weakness khangbiyu aduga isagi weak point to the work tawna bo na biyu hojita so haise ki bodo focus on self love self care focus on yourself be selfish ko selfish oibana kana ba mayam ma purakani ba isagi na mo 2026 hariba chahi sida habide Saturday ba bi chile now sing se mas masagi oina pukchel chawba kathokba migi hana khanba sigumba da hana hekta focus taweba ado 2026 sida dine isagi khanbiyo ba isagi damak to work tawbiyo and see the magic ko last but not the least 2026 ta Friday Saturday pokpi baichili now sing ina love life ke ba ka energy pi ge ha matamda 2026 sida laiba relationships ya isagi oina future gi partner oibe ya bagi chances laiba ana 26 sida settle tawraga changmin narakpa partner na tragana nauna thaina ba partner se isagi lifelong oiba partner oibe ya bagi chances lay sima energy card sida gi phange last but not the least keep an open mind ko so 2026 hariba chahi sida isagi relationship and love life se sida isagi partner se isaga wakhal manarak and then isaga views khetnarak ba matang yarak pi ba but ngasai ge ina haisa ba 26 sida settle tawba partner se isagi life partner ba ya by chances lay duna compromise tawba ya ba jaga da compromise tawraga chatlaga settle oi hona ba adagi differences mayam do haidi embrace tawraga aphabo oi hona ba hotna biyo have advice se card te phange ba ko so Saturday pokpi bechili now singai reading se matang swai da loi jere ko